masing yam hengal kun yam hengal le adu wada gi wana ta boko hengalai ba kundu karai lakpono karum de gi tawbuno haibagi masidi yanragari proper investigation adi missing hengal haiba democratic sene khoi imbalance to le hairi sing se masina kayam na chumabno kaidobno haibagi chapsa proper investigation am darka le aduga helamba khar du akoina kayam na henmano kamai tawbuno mai niyong gi wamu le madi madu deport tawno bagi message sam lokhala kandu da potu le puna mosi de khoi apunba khoi smile le mina bani kyo haiba khoi gi nomenclature makhada khoi polity makhada khoi gi over region si goiba khoi way of life si protect tawno gi da makta khoi gi political power ma khoi sagat mina bagi yam tangai phadaba matam ma yorabani hojik se ko adugi da makta khoi wak tong ina ga da bani sidida khoi punna amana aduna da na haina dana adune na tawno lebi mathau ta de na khali aduna masigi da makta laiba puna makse adai du da khoi di wakan si thamjani haina idi sumain thamjege ki thagat chayo ja yam mrik chumo wafam ni bathan da lakchani bi khoi gi hojik haiba tare hojik khoi gi economic gi blockade leiriba amadi lambi gi blockade leiri sigi manung sida haiba tare manung siga mari leine na khoi gi security force na khoi ware haiduna jiribam da chatpham thokpa convoy masing chudana chatkadauri khoi gi national highway 37 haiba tare infant to jiribam lambi sida state asigi tangai fadaba polam khudima pusilaktuna awaba koknari ngai chirak sida jiribam da panduna leiriba gari sing lauthokna bogi damak chatpham thokpa security sing ware haiduna convoy masing chudana chatkidre masina maram moirakanda jiribam amadi masida thangnana samgi sarukta gari chatre lom churuba khangduna leyo jamasi akoi gi leiriba akoi tampak sida haiba tare tampak sida putharakada ba akoi gi infan area da putharakada ba chana thaknaba polam sing nomra sangdaba yadra polam sing porkada ba gari se hoji leiriba irang sina security masing chuna chatkidabadagi gari sing khoi hoju phawa lauthok pu chungamdri suna lak pu su khoi ngamdri jamasi state sarkar si ge soiba oiga dori bra natraga khoi security sing da pibam thokpa ma khoi gi awabagi kari kara ma khoi gi manungi kara pidabagi oiga dori bra jamasi kadai phawu yengba yai moi khakta waba na taba khoi maduda leiriba gari mapu amadi driver sing maduda gari da khoi gi sana thangna pochai porak pa sing da khoi patha pum da su tum yaur kanin mi manga taruni sum pal leiba tara ga jamasi da awaba thengnaram gu du state security force kata na tena koi haijaba taro jamse kamani yengbini yoja sumna ware na chattaba taragadi diversity na thengna bise masi salakani warlike situation ai sumai tone ko mi ya tane thengna ri ko diversity mini police mini security mai dai tagi responsibility wane bu ko adu normal oragadi moisu sumai tho oeba normal oidabagi ne ba tol e problem se anu masi gi poche ko na hoi masagi mathau to security post na gai ngak pokot pa du to na to ba du moi ju mini na moi gi oba awa na kai do ba mayam ma moi gi thengna ram ngani ko adu khoi yari ngai di madu masagi mathau ne na khalaga yam thuna madu gi potu reso to hona ningi adu ga security state ki authority na su haiba potu kai no haiba mieng sang ningi adu ga lady ba post di khoi puna mona khang ai sai haije kare lady ba imphal gi saruk asida lady ba port asi manipur ki leriba masida khoi oibane boko loina mak singda tamda distribute tawgide ba porpuna maksi sida hana mogi agency ki dealership ki lei khutang loi mo yora matungda distribute tawgide ne ba sidagi ko port ama yole na gai thujo laga ta blockade yaw da ba jaga amda na traga phom tharu ba yaro e boko magi agent ama leiri magi channel am leiri ba channel me am dugi punpham se manipur gi oinadi imphal gi si tapak lamdam si mayai sida oibani na mayam du loina maksing dagi lasu amadai lasu ma masi yawbam change ba adu yawru bagi lambi sida thingi ba apan thoi ba mayam puna makse masi akoi gi saida tapak ki akoi leba mi si khakta natte ba awai ba akoi gi awaba phangduri se ko aduna maram morkan da ngasai gi singju kai ju loi phangada ba pot oibani na masidagi pot mayam singji phangmani na adugi posing adu tawriba kamu mayam su wakhal khana ningi maramdi pot si ama khatang oina charaga ai khatang mak akhoi da phangi ba khoi area da phangi ba potu khatang charaga natraga selaga natraga thaga hingba yadawni na communication interdependence hai basi mathau tana bani na ko pot amadagi phangba amadai phangda aduna leiba ama semgale na sa natrade khoi khunju leiba mo yai na yes natra khoi khunda loi phangbra ne khoi ai khongmandai ni ko khongmandai aeroplane tabam saba yagadra adigi bus stand kya leini khongman haibalam mate adu matam amadadi